कमाई तौदोइनो अई Oh no. नचिन थिरनुने हुजिकना दुकान मादि लेउदैने नोगी मना गइए आयो रे मा हुजि मिगी जुमदनी लैरिसे मिगी नंबर देनि तवइसे ताचौ को मनाक तक लेहंगनु लाउड स्पीकर थागनु ताचौ लैने Oh no. कनानोबा मिगी मसक खंगदे नुपादो नंने अइनने बार बाने अइना नंगोंदा हाइरिसे नथनता चकन वाइन अइना ए कमाई तौदोइनो अंगने नुपानि मसक खंगदे अबै Hey. नि हायदा दिना फुदे ना सुदिना फुवाइ होमना हेलो मैम मैम आई हजिने ये लेबा लाइएबको अदो मैम आई ngasi की वीडियो सिदी कई होइने हाबदा आइसे हाइदी युमदा हाइदी ममादा प्रेंक तौगे तौबनियाबा तो ममादा नतना अखोय तातोनसु प्रेंक तौदोरे आइना अखोय इमानबी से अखोय इमानबी मरी से हाइदी मोय जुम मांगबदगी जुम सेंगबदगी ने जेन चाद्रिबको अदो अदुदना ngasi से अखोय मरी से पुनबै वानी दो चेरुना सु यावेबा अखोय मंगानीबको दुगे आई जे लेबा लाइनि कासिपुदा दो आई ममादा हाइरमिनी आई बासकानी दा ई पार्सल आई लौरुगे ना माने होय होय चोचो आइनाने मया गति को फेन थादोरेबा कइनोदा फनेक सेना लाक पतारी खंगदबदो आई जेन लेबो ओइना लाए गरोबिदागा लाइनि कासिपुदा अदो कमाई तौदोइबा खंदे आइने असेमोइदा चेनबगी थोलकबदो ओइन तौरी को मिहुनगसे दो मैम कमाई तौदोइनो खंदे आई ममादा ngasi फावबदि चिन थीरागा मपान थोकसरक्तिको दो ngasiदि मैम गिरमता आई ममादा चिन थीबा हाइदो ओइदोरे दो मैमना प्रेंक तौदो हाइबनिना आइना अखोइसे हानगी सुमोइना दम प्लान तौइने बाइ प्रेंक तौबसे मैमना मोइ तौइना मोइ मैमनासु हाइबनि मतुइना दो खितंदि आइना ngai हे ताबा वालमनि कइनो गाड़ी मैम चेनबनिना मैम वारौबा यादे दो येमिना अदो तातोनि को साइदगिने आई नेट कसे ऑटो सनगरेबको मादि नेट नतना वाइ छना यादबनिना अदुगा इ कॉल तौरकिसे ममाई फोन दसु याम तौरबनि दो ममागी दो आइना फ्लाइ साइलेंट तौरगा थनमेबा आई होरेन कमाई तौदेबा खंदे दो आई ngasi नुंथांग चाना दोनि बन्दासे होरेन ममसेला कानो खय ममासु फोन तौरानि टाइम होता थमगा दो कितना होगा मतलब ये कितना होगा ये देखता अदो होरेन कमाई तौदेबा खंदे येंमिनसि मैम आई दुम हाइदि अखोय बासकानी टाउन कासिपुदा चप्पगी ड्रेस अमा दुम सेचला खुटाम सेचला लाबनि मैम आई रोबिता होइदनिबको हजिकसे ngani ngali ai halapata ngari ba momsala ai di mihun ga jawdi pura ado ngali bani na ne robita hoida la ina ba do ai hujik mamdi mamsala ba de mama pa khalam gani khoi mama se haidi thajaroi ba ho aina dumna mama se pa khatri ai da haidi kana khangi koi hong hangra de khoi bani da hujik bola tri ne khotri ne kana je sara ni duna ai phone tora haido hoge ba ai phone se fly mode ta thamre mama di phone torok te du ga ne तातोनि फोन थोरै इबा लोरे दुना आई फ्लाइ मुता थमख्रेबा दो आई रबिता दे फोन तौगे खो ममादा दुगा आई हाइगे अबे ओपन अप खो माइसे इनकमिंग यारोम दिने आई रबिता दे फोन दे ममादा फोन तौरि नाखो मागी बेजे नंबर दो येंगे 94 थांगलोइदोरा खंदे खो ममा आइना फोन साइलेंट थममबनिबा अस आयु कइनो ओमा ngasi लाइनि चाहरा हे लोलुनु थांगलो एक हंजाबदा थांगलरो इने साले नमजलमे असै युजुने कनादा फोन तौसिगे आइना को मु फोन तरुबा तारगदी आइकी फोन से अखोई थंगनबगी इनमगी खंगदे ताचौगी खंगदे तरुबा तारगदी आई कमाइना मु तौरिना आइना हाइदुनियाबको आइकी फोन से आइना चेलिबा नुपादुना आई फोन से पूरा चखरे दुना फ्लाइ मुता थमजनगरे अदुना आई मी अतोपदगी फोन तौरइनेना हाइगे तौरिनेबको प्लानिंग चा तौदो संगोम मन तौ चागा लोन पिरइङो सन्दाइना मिहुनगा जाउद्रे नांथो थंजां थो आखोइ रबिदाना संगोमगो बुथोरइने सादोइ वाइनो दे खुद कने तक तक निबा खा थेंगा जो मैम आई रोबिता की WhatsApp तगी तातोन दा हाना फोन तौरगे ममादी थांगत्रबनिना तातोन की मो कमाइ तौसी तौबे यंगसेबा रोबिता की DP गसे लोइ लौथोखराबे ममिंग लोइ लौथोखरामी हाइदी माइ नंबर सिजु अनबो पाइरिनेबा दुना कनांदा खंगनदे तो आई मांगोंदा फोन तौरगा कपसना दोइने आई चेले रोबिता मपा लेसन्ने मेसेज ओइना थागरे तातोन आइना रोबिता की फोन दे रोबिता की छात्र म्याम अमसु लैरिए चेंखलरोय मा ट्युसन कना ताइबा
ꯀꯅꯥꯅꯣ ꯃꯦꯁꯦꯖ ꯍꯜꯂꯛꯑꯦ ꯀꯅꯥꯅꯣ ꯑꯩ ꯑꯝꯇꯪ ꯊꯥꯏ ꯑꯩꯅ ꯀꯞꯄꯒꯤ ꯏꯃꯣꯖꯤ ꯊꯥꯏꯕ ꯑꯗꯨꯒꯅꯦ ꯃꯥꯅ ꯍꯥꯏꯕ ꯊꯣꯛ ꯇꯧꯔꯅꯨ ꯈꯪꯉꯕ ꯃꯤꯒꯤ ꯅꯝꯕꯔꯅꯤ ꯃꯆꯤꯟ ꯊꯤꯔꯛꯀꯅꯨ ꯍꯥꯏꯕ ꯑꯩꯅ ꯃꯥ ꯊꯣꯛ ꯇꯧꯔꯛꯀꯅꯨ ꯍꯥꯏ ꯃꯥꯅ ꯈꯪꯉꯦ ꯑꯩ ꯁꯤꯔꯤꯌꯁ ꯇꯥꯍꯟꯒꯦꯕ ꯄꯣꯠꯁꯦ ꯏꯆꯥ ꯌꯥꯗ꯭ꯔꯦ ꯑꯗꯨꯅꯅꯤ ꯃꯇꯥꯡꯒꯤ ꯏꯆꯥ ꯆꯥꯗ꯭ꯔꯦ ꯍꯥꯏꯔꯛꯎꯅꯦ ꯊꯣꯛ ꯇꯧꯔꯛꯀꯅꯨ ꯃꯤꯒꯤ ꯅꯝꯕꯔꯅꯤ ꯃꯆꯤꯟ ꯊꯤꯔꯛꯀꯅꯨ ꯍꯥꯏꯔꯣꯅꯦ ꯆꯦꯜꯂꯦ ꯍꯥꯏꯅ ꯑꯩ ꯅꯨꯄꯥ ꯑꯃꯅ ꯑꯩ ꯁꯤꯗꯣꯔꯦ ꯍꯣꯏ ꯅꯪꯅ ꯄꯥꯏꯅ ꯂꯩꯔꯒ ꯀꯥꯏꯗꯒꯤ ꯊꯥꯡꯒꯠꯀꯅꯤ ꯑꯣꯀꯦ ꯐꯔꯦ ꯑꯩ ꯇꯧꯒꯦ ꯍꯧꯖꯤꯛ ꯌꯦꯡꯉꯣ ꯃꯌꯥꯝ ꯑꯩ ꯐꯣꯟ ꯇꯧꯁꯜꯂꯦ ꯇꯧꯕ꯭ꯔꯥ ꯈꯪꯗꯦ ꯃꯣꯇꯔ ꯀꯣꯜ ꯀꯥꯏꯅꯦ ꯇꯧꯗ꯭ꯔꯤ ꯊꯥꯒꯠꯂꯒꯦ ꯊꯥꯒꯠꯂꯣ ꯀꯩꯅꯣ ꯑꯩ ꯃꯤꯅꯣꯛ ꯇꯧ ꯄꯨꯂꯞ ꯊꯥꯒꯠꯂꯣ ꯌꯥꯔꯦ ꯊꯥꯒꯠ ꯇꯠꯈ꯭ꯔꯅꯤ ꯍꯜꯂꯣ ꯍꯜꯂꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯩ ꯍꯥꯅꯦ ꯅꯦꯝ ꯍꯣꯏ ꯌꯥꯕ ꯅꯦꯝ ꯇꯨꯝ ꯂꯩꯕꯗꯣ ꯃꯤꯗꯣ ꯂꯥꯛꯑ ꯊꯥꯒꯠꯂꯝꯒꯅꯤ ꯅꯠꯇ꯭ꯔꯥ ꯃꯤꯗꯣ ꯂꯥꯛꯑꯣ ꯅꯪ ꯊꯥꯒꯠꯂꯗꯤ ꯂꯥꯛꯑꯣ ꯑꯩꯅ ꯍꯥꯏꯖꯅꯩ ꯆꯠꯂꯗꯤ ꯂꯥꯛꯑꯣ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯖꯅꯩꯁꯦ ꯑꯩ ꯌꯨꯝꯗ ꯅꯠꯇꯦꯅꯦ ꯑꯩ ꯕꯥꯁꯀꯥꯟꯗꯤꯗ ꯄꯣꯠ ꯂꯧꯕꯒꯤ ꯂꯥꯛꯏꯅꯤꯅꯦ ꯍꯣꯏ ꯕꯁ ꯒꯥꯔꯤꯗ ꯄꯣꯠ ꯂꯧꯕ ꯂꯥꯛꯄꯗꯣ ꯒꯥꯔꯤꯒ ꯇꯧꯔ ꯊꯥꯡꯒꯠꯂ ꯄꯨ ꯆꯠꯂꯝꯃꯅꯤ ꯐꯔꯦ ꯅꯪ ꯄꯨꯔꯕꯣ ꯐꯔꯦ ꯅꯪ ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯑꯩ ꯑꯗꯨꯝ ꯁꯣꯞ ꯁꯣꯃꯣꯏꯗ ꯐꯥꯒꯤ ꯇꯧꯅ ꯂꯩꯕꯅꯤꯅꯅꯦ ꯅꯪ ꯊꯥꯖꯗ꯭ꯔꯤꯅꯦꯕ ꯅꯠꯇ꯭ꯔꯥ ꯐꯔꯦ ꯍꯣꯏ ꯃꯥꯅꯦꯕ ꯅꯪ ꯕꯁ ꯒꯥꯔꯤꯗ ꯅꯪ ꯆꯠꯂꯤꯗꯣ ꯅꯪꯒꯤ ꯊꯣꯏꯒꯤ ꯅꯝꯕꯔ ꯅꯠꯇ꯭ꯔꯒ ꯅꯪ ꯑꯇꯩ ꯂꯩꯖꯗ꯭ꯔꯕ ꯅꯝꯕꯔ ꯑꯇꯩ ꯇꯧꯅꯤꯡꯉꯥꯏꯒꯤ ꯐꯔꯦ ꯅꯪ ꯊꯥꯖꯗꯗꯤ ꯐꯔꯦ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯁꯨꯝ ꯇꯥꯔꯣ ꯑꯩ ꯑꯁꯦꯡꯕ꯭ꯔꯥ ꯁꯦꯡꯗꯕ꯭ꯔꯥ ꯍꯥꯏꯗꯣ ꯍꯜꯂꯣ ꯍꯜꯂꯣ ꯇꯥꯆꯧ ꯍꯣꯏ ꯃꯃꯥꯗ ꯐꯣꯟ ꯑꯝꯇ ꯄꯤꯌꯨ ꯃꯃꯥ ꯈꯪꯗꯦ ꯃꯃꯥ ꯂꯩꯕ꯭ꯔꯣ ꯃꯃꯥ ꯂꯩꯇꯦ ꯂꯩꯇꯦ ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯍꯣꯏ ꯃꯥ ꯀꯥꯏꯗ ꯑꯣ ꯕꯤꯔꯃꯅꯤ ꯍꯣꯏ ꯌꯧꯈꯔꯦ ꯑꯣ ꯂꯩꯀꯥꯏ ꯀꯣꯏꯕ ꯐꯕꯅ ꯍꯪꯉꯛꯇꯦ ꯑꯗꯨꯅꯤ ꯍꯥꯏꯗꯣ ꯃꯣꯏ ꯍꯪꯕꯤꯔꯛꯇꯦ ꯂꯣꯏꯔ ꯃꯝꯃꯦ ꯅꯪ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇ꯭ꯔꯤꯕ ꯀꯥꯏꯅ ꯀꯩꯅꯣ ꯍꯪꯉꯛꯄ ꯉꯥꯏ ꯍꯪꯉꯛꯇꯦꯅꯦ ꯃꯌꯥꯝ ꯑꯩꯒꯤ ꯄ꯭ꯔꯦꯡꯁꯦ ꯐ꯭ꯂꯣꯞ ꯆꯥꯗꯣꯏꯔꯥ ꯈꯪꯗꯦꯕꯣ ꯍꯪꯒꯠꯅ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯍꯪꯕꯤꯔꯛꯇꯦ ꯁ꯭ꯋꯥ ꯃꯝꯃꯁꯤꯐꯥꯎ ꯍꯜꯂꯛꯇ꯭ꯔꯤꯕ ꯀꯩꯅꯣ ꯃꯃꯥ ꯁꯣꯝꯗ ꯂꯩꯀꯥꯏ ꯀꯣꯏꯕꯤ ꯑꯃ ꯑꯉꯥꯡꯁꯤꯡ ꯂꯥꯎꯅꯕꯗ ꯁꯤꯒꯗꯣ ꯑꯗꯣ ꯌꯦꯡꯒꯦ ꯍꯣꯔꯦꯟ ꯃꯃꯥ ꯌꯨꯝꯗ ꯍꯜꯂꯛꯑꯒꯕꯨꯗꯤ ꯍꯥꯏꯅꯤ ꯇꯥꯆꯧꯗ ꯍꯥꯏꯗꯤ ꯐꯣꯟ ꯇꯧꯔꯛꯑꯃꯤꯗꯤ ꯍꯥꯏꯅꯤꯅ ꯇꯥꯆꯧꯅ ꯍꯥꯏꯅꯦꯕ ꯑꯗꯨꯒ ꯐꯣꯟ ꯇꯧꯔꯛꯀꯅꯦꯕ ꯁꯤꯒꯤ ꯅꯝꯕꯔꯁꯤꯒ ꯇꯧꯔꯛꯀꯅꯦꯕ ꯃꯥꯒ ꯑꯩꯈꯣꯏ ꯃꯃꯥ ꯁꯣꯏꯗꯅꯤ ꯍꯥ ꯀꯔꯤ ꯑꯃꯗꯣ ꯐꯣꯟ ꯊꯝꯈ꯭ꯔꯦꯅ ꯑꯩꯅ ꯍꯣꯔꯦꯟ ꯇꯧꯔꯛꯑꯒ ꯌꯦꯡꯁꯤ ꯑꯩꯅ ꯇꯧꯔꯤꯕ ꯃꯤꯁꯤꯡ ꯌꯦꯡꯉꯨꯅꯦ ꯃꯣꯏꯅ ꯍꯪꯒꯠꯅ ꯑꯃꯗꯨꯁꯨ ꯌꯦꯡꯉꯣ ꯍꯪꯒꯠꯅ ꯑꯩꯁꯨ ꯈꯪꯉꯦ ꯅꯪ ꯊꯣꯛꯇꯧꯏꯅꯤ ꯀꯥꯏꯅ ꯊꯥꯗꯤ ꯈꯤꯇꯪꯗꯤ ꯆꯤꯡꯅꯔ ꯑꯣꯏꯔꯝꯗꯣꯏꯅꯤ ꯃꯥ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦꯗ ꯈꯪꯗꯦ ꯑꯩ ꯃꯉꯣꯟꯗ ꯄ꯭ꯔꯦꯡ ꯇꯧꯅꯤ ꯍꯥꯏꯅ ꯄ꯭ꯂꯥꯅꯤꯡꯗ ꯂꯥꯛꯏꯅꯤꯅꯦ ꯑꯩ ꯀꯅꯥꯒꯤ ꯇꯧꯔꯦ ꯑꯗꯨ ꯑꯃꯨꯛ ꯀꯅꯥꯅꯣ ꯅꯝꯕꯔ ꯑꯣꯏꯗꯤ ꯄꯤꯔꯣ ꯑꯩꯉꯣꯟꯗ ꯅꯝꯕꯔ ꯑꯣꯏꯗꯤ ꯑꯩꯉꯣꯟꯗ ꯄꯤꯔꯣ ꯅꯨꯃꯤꯗꯥ ꯍꯜꯂꯣ ꯍꯜꯂꯣ ꯔꯕꯤꯇꯥꯏ ꯅꯝꯕꯔꯗꯤ ꯀꯩꯅꯣ ꯅꯪ ꯀꯅꯥ ꯌꯨꯝꯗ ꯂꯩꯅꯣ ꯅꯆꯤꯟꯗꯣ ꯊꯤꯔꯨꯅꯨꯅꯦ ꯍꯧꯖꯤꯛꯇ ꯅꯪ ꯗꯨꯀꯥꯟ ꯑꯃꯗꯤ ꯂꯩꯍꯧꯗꯥꯏꯅꯦ ꯅꯣꯏꯒꯤ ꯃꯅꯥꯛꯇꯒꯤ ꯑꯩ ꯑꯗꯨꯒꯤ ꯗꯨꯀꯥꯟ ꯑꯩ ꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯦ ꯑꯗꯨꯒꯤ ꯑꯃꯨꯛ ꯆꯠꯂꯤꯅꯤꯅꯦ ꯊꯤꯔꯨꯅꯨꯅꯦ ꯍꯣꯏ ꯃꯥ ꯑꯩ ꯄꯣꯠ ꯂꯥꯛꯏ ꯍꯥꯏꯅ ꯀꯧꯊꯣꯛꯑꯒ ꯆꯠꯂꯤꯅꯤꯅꯦ ꯐꯔꯦ ꯅꯪ ꯋꯥꯊꯣꯛꯑꯒꯦ ꯐꯔꯦ ꯅꯪ ꯋꯥꯊꯣꯛꯑꯒꯦ ꯐꯔꯦ ꯅꯪ ꯋꯥꯊꯣꯛꯑꯒꯦ ꯑꯩ ꯇꯜꯂꯦ ꯀꯂꯤꯃꯥꯏ ꯁꯩꯇ꯭ꯔ ꯁꯥꯈꯤ ꯅꯪꯅ ꯍꯦꯛ ꯆꯦꯜꯂꯝꯗꯕꯤꯗ ꯃꯗꯣ ꯁꯥꯟꯅꯕ ꯑꯣꯏꯔꯝꯃꯕ ꯄꯨꯟꯁꯤꯗ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇꯒꯤ ꯑꯣꯏꯕ ꯀꯩ ꯅꯣꯏꯕꯨ ꯃꯁꯥ ꯀꯣꯜꯂꯤꯕ ꯃꯍꯥꯗꯦꯕꯅ ꯀꯥꯟꯗꯤ ꯀꯣꯜꯂꯤꯕ ꯃꯍꯥꯗꯦꯕꯅ ꯑꯩꯈꯣꯏ ꯃꯥꯗꯦꯕ ꯑꯣꯏꯔꯣ ꯏꯕꯥꯅꯤ ꯄꯨꯟꯁꯤꯗ ꯊꯨꯡꯅꯗꯕ ꯑꯣꯏꯁꯅ ꯍꯦꯛ ꯑꯩꯉꯣꯟꯗ ꯁꯥꯟꯅꯕ ꯑꯣꯏꯔꯝꯕ ꯍꯥꯏꯗꯣꯛꯒꯦ ꯄ꯭ꯔꯦꯡ ꯇꯧꯔꯤꯅꯤ ꯅꯉꯣꯟꯗ
prank to ba Robita ne do ai na sai yin re to color da ꯑꯗꯨꯅ ꯎꯔꯕ ꯇ꯭ꯔꯨ ꯀꯂꯔꯗ ꯊꯤ ꯂꯩꯔꯝꯃꯤꯔꯕ ꯃꯥꯏ ꯇꯝꯃꯤ na Robita ke do lai ba ꯑꯩ ꯃꯃꯥꯗ ꯄ꯭ꯔꯦꯡ ꯇꯧꯒꯦ ꯂꯥꯛꯏꯅꯤ ꯑꯗꯣ ꯅꯉꯣꯟꯗꯁꯨ ꯄ꯭ꯔꯦꯡꯇꯣ ꯇꯧꯁꯟꯕꯗꯣ ꯑꯩꯈꯣꯏ ꯃꯃꯥ ꯐꯣꯟ ꯊꯥꯡꯒꯠꯇꯦ ꯇꯥꯊꯣꯛꯇ ꯐꯣꯟ ꯇꯧꯔꯦ ꯑꯃ ꯂꯩꯀꯥꯏ ꯀꯣꯏ ꯆꯠꯈꯤ ꯌꯥꯏ ai noi na number phone to loi ꯀꯩ ꯍꯥꯏꯕꯩꯅꯣꯅ phone da lagte ꯇꯥꯊꯣꯛꯇ ꯍꯥꯏꯔꯤꯕ ꯇꯥꯆꯧ ꯃꯃꯥ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯃꯃꯥ ꯍꯥꯏꯅ ꯂꯣꯏ ꯆꯠꯈꯤ ꯌꯥꯏ ꯑꯗꯨ ꯑꯩꯗꯤ ꯅꯪ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣꯅꯦ ꯀꯥꯏꯅ ꯍꯥꯏꯔꯛꯇꯦꯅꯦ ꯐꯔꯦ ꯊꯝꯃꯣ ꯅꯪ ꯑꯩꯒꯤ ꯄ꯭ꯔꯦꯡ 하이도ꯀꯅꯨ ꯈꯪꯕ꯭ꯔꯥ ꯂꯩꯁꯥꯃꯤꯅ ꯐꯣꯟ ꯇꯧꯔꯁꯨ net on to ꯅꯪ ꯂꯥꯛꯑꯕꯣ ꯊꯣꯏꯕꯤꯁꯦ ꯕ꯭ꯂꯣꯛꯇ ꯌꯥꯎꯍꯟꯒꯦꯁꯦ ꯃꯥꯏ ꯃꯆꯥ ꯊꯣꯏꯕꯤꯁꯦ ꯏꯃꯥ ꯃꯥꯏ ꯃꯆꯥ ꯊꯣꯏꯕꯤꯁꯦ ꯕ꯭ꯂꯣꯛꯇ ꯌꯥꯎꯍꯜꯂꯣꯏꯌꯦ ꯇꯤꯡ 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 ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯄ꯭ꯔꯦꯡ ꯇꯧꯕꯁꯦ ꯇꯥꯇꯣꯟꯗꯤ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯃꯥꯒꯤꯗꯤ ꯍꯧꯖꯤꯛꯐꯥꯎ ꯀꯔꯤꯝ ꯈꯪꯗ꯭ꯔꯤꯗꯣ ꯈꯪꯗꯦꯗ ꯐ꯭ꯂꯣꯞ ꯆꯥꯗꯣꯏꯔꯥ ꯈꯪꯗꯦ ꯑꯩꯁꯦ ꯃꯣꯏꯅ ꯍꯥꯏꯗꯤ ꯑꯗꯨꯃꯣꯏ ꯇꯧꯅꯤ ꯍꯥꯏꯅ ꯊꯥꯖꯗꯕꯅꯦꯕ ꯍꯥꯏꯗꯤ ꯊꯥꯖ ꯂꯩꯗꯅ ꯄꯣꯠꯇꯣ ꯏꯂꯥꯏ ꯂꯥꯏꯉꯩ ꯐꯥꯔꯤꯔꯣꯕ ꯉꯝꯗꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯃꯃꯥꯒꯤ ꯃꯑꯣꯡ ꯌꯦꯡꯃꯤꯟꯅꯔꯁꯤ ꯍꯜꯂꯣ ꯀꯩꯅꯣ ꯐꯣꯟ ꯇꯧꯔꯛꯑꯝꯃꯦ ꯑꯗꯣ ꯀꯩꯅꯣ ꯐꯣꯟ ꯇꯧꯔꯝꯃꯦ ꯍꯥꯏꯗꯣꯏꯗꯤ ꯀꯩꯅꯣ ꯀꯩꯅꯣ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ ꯍꯜꯂꯣ ꯑꯩ ꯉꯁꯤ ꯂꯥꯛꯑꯔꯣꯏ ꯀꯔꯤꯒꯤ ꯀꯩꯅꯣ ꯀꯔꯤꯒꯤ ꯑꯩꯗꯤ ꯃꯤꯒꯤ ꯃꯌꯨꯝꯗ ꯍꯧꯖꯤꯛ ꯃꯤꯅ ꯐꯥꯗꯅ ꯂꯩꯔꯒ ꯀꯔꯤ ꯇꯧꯕ꯭ꯔꯥ ꯃꯤꯉꯣꯟ ꯌꯥꯝꯅ ꯀꯟꯅ ꯋꯥ ꯉꯥꯡꯒꯅꯨ ꯋꯥ ꯂꯥꯎꯊꯣꯛꯀꯅꯨ ꯈꯪꯕ꯭ꯔꯥ ꯑꯩ ꯍꯧꯖꯤꯛ ꯃꯤꯒꯤ ꯌꯨꯝꯗꯅꯤ ꯂꯩꯔꯤꯁꯦ ꯃꯤꯒꯤ ꯅꯝꯕꯔꯗꯅꯤ ꯇꯧꯔꯛꯏꯁꯦ ꯇꯥꯆꯧꯒ ꯃꯅꯥꯛꯇꯒ ꯂꯩꯍꯟꯒꯅꯨ ꯂꯥꯎꯠ ꯁ꯭ꯄꯤꯀꯔ ꯊꯥꯒꯅꯨ ꯇꯥꯆꯧ ꯂꯩꯅꯦ ꯀꯥꯏꯗꯅꯣ ꯅꯨꯄꯥꯗꯨꯅ ꯑꯩ ꯐꯣꯟꯒ ꯄꯨꯔ ꯆꯠꯈ꯭ꯔꯦ ꯀꯅꯥꯅꯣꯅꯦ ꯑꯩ ꯍꯧꯖꯤꯛ ꯂꯥꯛꯅꯕ ꯇꯧꯔꯤꯅꯤ ꯀꯅꯥꯅꯣꯕ ꯃꯤꯒ ꯃꯁꯛꯀ ꯈꯪꯗꯦ ꯅꯨꯄꯥꯗꯣ ꯀꯥꯏꯗꯤ ꯑꯩ ꯈꯪꯗꯦꯕ ꯀꯥꯏꯒꯤꯅꯣ ꯍꯥꯏꯅ ꯑꯩꯅ ꯂꯩꯔꯤꯕ ꯏꯃꯨꯡꯁꯦ ꯊꯅꯝꯃꯒ ꯑꯩ ꯐꯣꯟꯗꯣ ꯄꯨꯔꯒ ꯆꯠꯈ꯭ꯔꯦꯅꯦ ꯅꯪ ꯀꯥꯏꯗꯅꯣ ꯂꯩꯔꯤꯗꯣ ꯑꯩ ꯈꯪꯗꯦ ꯀꯥꯏꯗꯅꯣ ꯂꯩꯔꯤꯁꯦ ꯑꯩ ꯃꯝꯃꯒꯅꯤ ꯂꯥꯛꯏꯗꯣ ꯑꯩ ꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯕꯅꯤ ꯑꯃꯨꯛ ꯄꯥꯔꯁꯜ ꯂꯥꯛꯑꯦꯅ ꯆꯠꯂꯦ ꯑꯗꯣ ꯄꯥꯔꯁꯜ ꯂꯥꯛꯑꯦꯅ ꯆꯠꯄꯗꯨꯒ ꯄꯨꯔꯤꯅꯤ ꯈꯪꯕ꯭ꯔꯥ ꯂꯩꯔꯤꯕ ꯃꯐꯝꯗꯣ ꯈꯪꯗ꯭ꯔꯣ ꯅꯪ ꯃꯝꯃꯕꯅꯤꯅ ꯈꯪꯗꯦꯅꯦ ꯕꯥꯁꯀꯥꯟꯗꯤ ꯌꯥꯝ ꯃꯊꯛꯂꯣꯝꯗꯅꯤ ꯀꯔꯤ ꯋꯥꯅꯣꯅꯦ ꯅꯪꯅ ꯉꯥꯡꯉꯤꯁꯤꯕꯣ ꯃꯣꯏ ꯀꯥꯡꯕꯨꯁꯤꯡꯅꯦ ꯍꯥꯏꯅ ꯍꯥꯏꯗꯣ ꯃꯣꯏꯅꯁꯨ ꯀꯗꯥꯏ ꯃꯐꯝꯅꯣ ꯍꯥꯏꯅ ꯍꯥꯏꯋꯣꯏ ꯍꯥꯏꯗꯤ ꯃꯩꯇꯩꯒꯤ ꯌꯨꯝꯗꯅꯤ ꯂꯩꯔꯤꯁꯦ ꯃꯩꯇꯩꯅꯤꯅꯦ ꯑꯩ ꯀꯩꯗꯧ ꯍꯥꯏꯅꯣ ꯑꯃꯗꯨ ꯐꯣꯟ ꯇꯧꯕꯁꯨ ꯊꯥꯡꯒꯠꯇꯦ ꯑꯩ ꯐꯣꯟꯁꯦ ꯄꯨꯒꯦ ꯈꯪꯕ꯭ꯔꯥ ꯄꯥꯏꯈꯠꯇꯨꯗ ꯊꯤ ꯇꯧꯅꯨ ꯃꯤꯉꯣꯟꯗ ꯀꯥ ꯂꯥꯎꯍꯟꯗꯣꯏꯗꯣ ꯀꯩ ꯃꯊꯧ ꯇꯥꯒꯦ ꯅꯪ ꯇꯨꯃꯤꯟꯅ ꯀꯧꯔꯛꯀꯦ ꯃꯊꯧ ꯇꯥꯗꯦ ꯑꯩꯗꯤ ꯍꯥꯏꯁꯤꯅꯤ ꯃꯊꯧ ꯇꯥꯗꯦ ꯑꯩꯗꯤ ꯂꯥꯛꯑꯣꯏꯗꯣꯔꯤꯃꯤ ꯉꯣ ꯑꯩ ꯍꯧꯖꯤꯛ ꯂꯥꯛꯇꯣꯏꯅꯤ ꯍꯥꯏꯅ ꯅꯪ ꯀꯅꯥꯒ ꯂꯥꯛꯇꯣꯏꯕ ꯑꯩ ꯂꯥꯛꯇꯣꯏꯅꯤ ꯃꯇꯣꯝꯇ ꯑꯩ ꯃꯅꯤꯡꯂꯣꯝꯗꯒꯤ ꯇꯨꯃꯤꯟꯅ ꯂꯥꯛꯀꯅꯤ ꯑꯩꯉꯣꯟꯗ ꯋꯥ ꯂꯥꯎꯗꯣꯏꯅꯣ ꯑꯩꯗꯤ ꯍꯥꯏꯁꯤꯅꯤ ꯒꯥꯔꯤꯅ ꯀꯥꯏ ꯊꯅꯝꯃꯤꯕ ꯒꯥꯔꯤ ꯚꯥꯗ꯭ꯔꯤꯗ ꯂꯩꯍꯧꯕꯅꯤ ꯅꯪꯅꯦ ꯑꯩꯅꯅꯦ ꯕꯥꯔꯅꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯔꯤꯁꯦ ꯅꯊꯟꯇ ꯆꯠꯀꯅꯨ ꯍꯥꯏꯅ ꯑꯩꯅ ꯑꯩ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯅꯨꯄꯥꯒꯤ ꯃꯁꯛꯁꯨ ꯈꯪꯗꯦꯕ ꯑꯩ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯕ ꯑꯩ ꯂꯥꯛꯀꯅꯤ ꯑꯩ ꯍꯧꯖꯤꯛ ꯉꯜꯂꯤꯅ ꯄꯨꯡ 10 ꯃꯅꯨꯡꯗ ꯑꯩ ꯂꯥꯛꯅꯕ ꯍꯣꯠꯅꯒꯦ ꯐꯔꯦ ꯊꯝꯃꯣ ꯃꯃꯥ ꯀꯔꯤ ꯋꯥꯅꯣꯅꯦ ꯅꯪꯕꯨ ꯑꯩꯅꯦ ꯑꯩ ꯂꯥꯛꯅꯕ ꯇꯧꯒꯅꯤ ꯍꯥꯏꯗꯅ Dina fude ya na so dina fuwa ni gomna
ꯑꯩ ꯚꯥꯏ ꯈꯣꯏꯗꯣꯛꯇ ꯀꯧꯔꯒ ꯇꯨꯃꯤꯟꯅ ꯍꯥꯏꯒꯦꯅꯦ ꯅꯪꯕꯣ ꯌꯥꯝ ꯁꯤꯔꯤꯌꯁ ꯑꯣꯏꯔꯅꯤ ꯍꯥꯏꯗꯣꯛꯑꯒꯦ ꯎꯝ ꯃꯃꯥ ꯎꯝ ꯎꯃꯣ ꯎꯝ ꯇꯥꯆꯧꯗ ꯄꯤꯌꯨ ꯍꯥꯟꯅ ꯀꯔꯤꯅꯣ ꯍꯥꯏꯔꯛꯎꯅꯦ ꯀꯔꯤꯅꯣ ꯂꯥꯎꯈꯠꯂꯤꯗꯨꯅ ꯍꯣꯠꯂꯛꯄ ꯀꯅꯥꯕ ꯇꯨꯃꯤꯟꯅ ꯉꯥꯡꯉꯣ ꯇꯥꯆꯧ ꯑꯩꯔꯣ ꯄ꯭ꯔꯦꯡ ꯇꯧꯔꯤꯅꯤꯅꯦ ꯅꯪꯅ ꯐꯨꯗꯣꯏꯅꯦ ꯅꯪ ꯅꯁꯥ ꯐꯨꯗꯣꯏ ꯇ꯭ꯔꯦꯡꯂ ꯑꯩ ꯉꯁꯥꯏ ꯅꯉꯣꯟꯗ ꯍꯥꯟꯅ ꯐꯣꯟ ꯇꯧꯔꯤꯅꯤ ꯅꯪꯅ ꯍꯪꯉꯛꯇꯦ ꯊꯦꯡꯉꯕ ꯂꯥꯛꯏꯁꯦ ꯀꯥꯏꯅ ꯅꯪ ꯍꯪꯕꯤꯔꯛꯄ꯭ꯔꯅꯦ ꯍꯪꯉꯛꯄ꯭ꯔꯅꯦ ꯃꯃꯥ ꯂꯥꯛꯑꯀꯥꯟꯗ ꯐꯣꯟ ꯇꯧꯍꯜꯂꯛꯏꯅꯦ ꯑꯩ ꯔꯣꯕꯤꯇꯥ ꯍꯣꯏꯗ ꯂꯩ ꯕꯟꯗ꯭ꯔꯥ ꯆꯥꯅꯅꯤ ꯑꯩ ꯂꯥꯛꯏꯅꯤꯅꯦ ꯑꯩꯅ ꯍꯦꯟꯅ ꯃꯔꯦꯡ ꯃꯣꯏ ꯃꯌꯥꯝꯅ ꯄ꯭ꯔꯦꯡ ꯇꯧ ꯇꯧꯋꯥꯏꯅ ꯇꯧꯕꯤꯕ ꯋꯥꯅꯤ 이씨 하라오라니 아니야. ꯅꯠꯇꯦ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦ ꯍꯥꯏꯅ 응? 오빠는 얘 땡겨. ꯐꯔꯦ ꯑꯩ ꯏꯃꯥ ꯅꯨꯡꯁꯤꯕꯤꯅꯤ 이씨 ꯃꯃꯥ 눈도 안 오그리네. ꯑꯁꯦꯡꯕ 이상하게 대방에 눈다. ꯀꯔꯤ 이상이 그래 눈이야. ꯔꯣꯕꯤꯇꯥ ꯍꯣꯏꯐꯧ ꯅꯤꯛꯇ ꯂꯣꯏꯈ꯭ꯔꯦ ꯑꯩ ꯔꯣꯕꯤꯇꯥ ꯍꯣꯏꯗꯗꯤ ꯔꯣꯕꯤꯇꯥ ꯑꯩ ꯆꯥꯛ ꯆꯥ ꯂꯣꯏꯔꯒ ꯂꯥꯛꯀꯅꯤ 오마 오마우 나 이거는 말 무슨 하이로 해. ꯀꯔꯤ ꯍꯥꯏꯕ 당제 감사 같잖아. ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯧꯅꯨ ꯈꯪꯕ꯭ꯔꯥ ꯍꯣꯏ 이제 ꯁꯔꯥꯎꯔꯤꯅꯤꯅꯦ ꯑꯁꯦꯡꯕꯩ ꯍꯥꯏꯔꯣ ꯃꯃꯥ 아? ꯑꯁꯦꯡꯕꯩ ꯍꯥꯏꯔꯣ ꯑꯩꯈꯣꯏ ꯃꯥꯁꯦ ꯀꯞꯄꯤ ꯃꯥꯜꯂꯤꯅꯦ 하마 이거냐? 이봉나 ꯑꯁꯦꯡꯕꯩ 바이다 하이로보 응. कसम जाउने 참. कतम हाइदे दुदी परे थमो आई चालो रे लाकनी थमोरा 낭나도 많이 이거는 거리 같아나 이도 거리기나. ओइमा 이사 겁나 머니트나 레이디네. कैसे तौरे करिनो खंगदे मानो गे हेंजली जाऊ फरे फरे हसी रोबी दाई नंबर नि फरे थमो फोन हम करे ने ओइमा आई के तई आई ngadan ai su kapsana du oi ma ke kap tai tawri ma pi ga tarang tarang jeli maklang nik pa phadri ai ji po ai aseng wa yamna ang ko mo henjalu ba ta di pakhatana hotna dori ba oi ta tong na mo ngada ai ngona preng tok sak wa di khoi bai da hai gare kai na ado mayam ai gi preng to ko khoi mama se yam nuai tra ba hai de khoi kapning boy ai na sonda preng tawra ka sonda robita ka kan changena lai yadri mak tak 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 nik pada ai khoi ta chaw gi chumji na kan ge nang yom da law hai da di ai amoi la mi hunja a pai khare gare da di preng hai do khare do mana mo hangana preng tawre ni duni mayam ai gi kaino se preng se taton da budi success oi bangam dre duga mama da di phajana success oi re hai tare ai gi preng ge do matung manau preng taw godi har kanu ai sai di sigi call preng gumba sigumba mama da preng gumba se matung da taw jaroi kai gi nai da si yam phatta ba thabak ni ai tare ko na matung da asema ki da mina ka phare na khalore sakthi bje kana bhabi doino ado phare ga khalore mi ai tamngam ponte ba ado asengba ha ba da mina thaja bi ro ya ba khambra duna sigumba phagi je taw haide ado preng tawrsu dum imong nang da dum tawba ya ba du dum yengani tawba ya bra na sigumba gi chele khole gi sidi matung manau taw jaroi ai namaskar yam ai banda jabe sidi next video do ina haptara age ado ado ngasi di prank video gi oina orani dudi myam next video da mung phangnarasi ko banda jabe se kamai to bai to